ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯁꯨ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯍꯤ 18 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗꯒꯤ ꯗꯦꯜꯂꯤꯗ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯀꯇꯥꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯃ ꯑꯦꯇꯂꯥꯟꯇꯥꯗ ꯂꯩꯕ ꯍꯥꯏꯔꯤꯕ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯁꯤꯁꯨ ꯇꯥꯡ 18 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯇꯥꯔꯒꯤ ꯈꯨꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯀꯇꯥꯗ ꯊꯨꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯣꯜꯀꯇꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯣꯇꯦꯜꯗ ꯅꯣꯡꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯥꯡ 22ꯗ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯑꯦꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠꯇ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯂꯤꯕꯗꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀ ꯁꯝꯅꯔꯨꯕ ꯃꯍꯥꯛꯀ ꯊꯦꯡꯅꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯂꯩꯈ꯭ꯔꯕꯒꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ UKꯗꯒꯤ ꯂꯥꯛꯄ ꯑꯃꯗꯤ ꯀꯣꯜꯀꯇꯥꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯏꯌꯔ ꯑꯦꯁꯤꯌꯥꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯇꯣꯝ ꯐꯪꯕ ꯉꯝꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯇꯥꯡ 22ꯗ ꯌꯧꯔꯛꯈꯤꯕꯅꯤ, ꯉꯁꯤ ꯇꯥꯡ 23ꯅꯤ, ꯌꯥꯝꯅ ꯅꯛꯅꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯔꯨꯕ, ꯆꯠꯃꯤꯟꯅꯔꯨꯕ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯄꯥꯎ ꯄꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯈꯔ ꯂꯥꯞꯅ ꯂꯩꯕ, ꯑꯥꯏꯁꯣꯂꯦꯇꯦꯗ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯕ ꯑꯃꯗꯤ ꯁꯤꯝꯇꯣꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯄꯥꯎ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯞꯗꯦꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2 ꯑꯃꯗꯤ ꯄꯨꯡ 5ꯒꯤ ꯄꯥꯎꯗ ꯄꯤꯖꯒꯦ꯫ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯇꯃꯦꯝ ꯄ꯭ꯔꯦꯝꯆꯥꯟ, ꯏꯝꯐꯥꯜ꯫